Khalistani group Singna Manipur ki Christian Singh India dagi Tokhai Tanaba Insinlamle haukiba chahi lising ani kunda India government na terrorist organization ni haina laukthokuna athingba thamkhraba Gurpat Wan Singh Panun na luchingba Khalistani terrorist organization na Manipur leiriba Muslim Tamil amadi Christianity lining chatpa miyoi singda India dagi tonganba maning tamba lebak ama semnaba insinbagi thabak chathari haina intelligence agency ki report ta yumpham oiduna phongba Home Ministry ki Tribunal amana phongdokre report asigi matung ina Seek for Justice SFJ haina su khangnaba Khalistani terrorist organization asina India ki Prime Minister Narendra Modi Union Home Minister Amit Shah amadi laibak asigi National Security Advisor Ajit Doval da threat kaya tawduna terror activity kaya chathanabasu sem sari haina report asina hairi SFJ na laibak asida leiriba tongan ba dharma lining chatpa miyam gi marakta khetna ba wakhalon pokhanduna yengthina na basinduna laibak asidagi Tokhai ba laibak ama tana ba thawong kaya su terrorist group asina chathari Manipur da leiriba Christian lining chatpa miyam da SFJ na makhal makha kaya gi thawong chathaduna India dagi Tokhai ta duna maning tamba laibak ama semnaba leptana honari haina report asina hairi